Manipur की Maikei Makeida Mei Chalakliba Ashi Normalcy Puraknanaba Center Leingak na Akanba Mityeng CHANGHANNABAGIDAMAK GOVENOR the MPCC की President OKRAM IBOBI na LUCHINGBA team AMANA MEMORANDUM PISINKHRE Imphal की लोक भवन ममांगदा पाउमी सिंह उनबा अमदा महांगना मखाताना हाई Tronglawbida thokiba thodok adu ahing nongyai matamni madugi matung CRPF na nongmai kaptuna micham haliba aduna nungthilgi matamni maragasida pung tara hena gap lay masida miyamgi mob hanthanaba lathi charge tawba natraga water cannon sizinaba natraga tear gas sizinabagi mahuta karigidamakta direct onsinduna CRPF na michamda nongmai kaplibano Miyam gi mob namthanaba means mayam ama leirabasu masigi mahuta atamnana nongmai kapa asina state asigi law and order gi fibam asi maring marangbo ohele piklaba state asida maitai kuki amadi naga kuki gi marakta clashes thokpa asi atopa state ta oiramlabadi asumna center na tumina yengduna leigedra haiba wahang hangki loinana masida political gi khudong chaba lobana te miyam gi achumba wayel fangnaba amadi State Ashi Normalcy Puraknanaba Center Leingak ki LUCHINGBA sing hakthengna unaba matam changadabana maram oraga pumnamak mahut senduna leiriba governor na memorandum pisanbani Governor ki Maikeida gi su positive oiba response pirakhi haina mahakna makha taki Taudoksigi matungda akoi honorable chief minister gi Bangaloda all political party gi meeting tore koi ju invite tarokna koi ju dum suggestion tawbayaba haibayaba tawbayaba Manipur gi leiriba hujik leiriba situation sidaida akoi suggestion khara tawjarame adubu chatharaiba Manipur gi train tawriba CRPF na direct eta kapaga mi anihum sibak adu thodok sidi mayam nasu hena tabira mani press ki sinau sinasu baro matung pung amagi daida nongalam daida haiba tare thokpa thodok ni adu orgadi CRPM na kapi ba nongmai sina pung baro matung da haiba tare adu di huge gap pung tara hena lei hre gap se masidai da karigino state forcing se either it may be Bishnupur district gi oiro or even Imphal East West Thawan-dagi bhawba laaga pungkhai ama pungama changadaba natieba state force rest tawsalaga madudaiduda moina lathi charge tawbani khangde water cannon sinabani khangde tear gas shell sinabani khangde tawraga innocent life mi ahum amasu CRPM na kapna hathibase masisu laina dum kalamba yabani adu karigino aduga CRPF na moi karigumba upai leitadana kapa khopa tawta su ahan bada moi ju sumsoi soidana crowd dispersed onana bi upai di lerumgani ba moi da su tear gas shell ni khangde water cannon mak leitraga su lathi charge tawbani khangde amani khangde tawrumgani aduga naknari ba Bishnupur ki Imphal East West even Thauban bhauba Churchanpur du di lapu lapkhre adu dai da pau pidana even kapagasu karigino blank fair hana tawdaba karigino adu kapasu makhong da kaida kaptadana direct kapasidi masidi state sigi law and order se kanana control tawrimno kramai tawrimno DGP na kari hairi security advisor na kari haibana chingmasi punamakse akhoi gidi opposition ni haidana khoi rajniti gi khudong chaban launana ba aduga politicalize tawnana ba political benefit pangnana bagi natte sida leiba governor se akhoi di rashtrapati gi bharat ki president gi behalf ta leibani na president unaba prime minister unaba home minister unaba natraga so akhoi gi sidaida governor se unarga Manipur gi leiriba situation day by day sum social leiba mayam puna maksing se karino akhoi Manipur sibu India gi saruk ama natrabra akhoi gi Manipur se Tauriba sida leiriba fibam se atopa state amada tawba taragadi sumai tawdra tawgadra haibase akhoi sumtha thajadi ba khoi masi akhoi bharat ki president da bharat ki prime minister da or the home minister da akhoi state sida leiriba fibam se masi karam matam da yariba makai thuna normalcy laknana ba haidna akhoi memorandum pibani haidna akhoi sumaina thamjike Torong Laubida, who's a koi Metega Kuki Towering Marksida, Somda Ukrda, Litanda, Amuk, Nagaga Kukiga, Muktoriba, Manipur se pick Kraba state
Maikei khudingmak mei chaksalakpagi mawongda masi government of India sina leiriba center gi government aduga state government sina karino moi yengiba tauriba phibam si karai dano akhoi si haibam khangdabagi phibam amda laeba Manipur si aduna masi pikhraba state sidaida tauriba mawong si Maikei khudingmak loinaba nagaga kukiga sida torong laubiga tauriba mayam punamak singse akhoi di government of India gi seriousness commitment aduga state government gi su akhoi tawham thokpa duty se masi control tawna ba se yu udaba aduna noma gi praja sing si awaba henjalakpa tawriba mayam pudam muksida akhoi honorable governor unarga masi appropriate action lokhat biu haiduna thamjaru bani abang aduga ngarang akhoi gi Tinubay da thoki ba thodok se ngasi home minister na press meet tawba matamda miscommunication thokpadagi amama leigre haitare tawrije ki samvidhana piba moigi right ni adu moina masi properly handle tawgadabani miscommunication habji phagi oiba yaba